PM na thak asi yauduna wathok mayam thokpasi ngairakliba opposition party sing nupi ani bu phi thongdana puraga chatpagi video ama viral oirakle video adu ta sathariba thawong adu awang ba thakta condemn tawwe video adu viral oirakpadage PM Modi na ngarang wangangagliba si thak asi yauduna wathok mayam asi thokpa ngairakliba haina opposition ki political party tarana hanglagle ngarang Manipur Press Club ta pangthokiba pawgi mifam amada JDU ki chief spokesperson Nimai Chan Luwang na hai Manipur da thokliba irang asi tha ani makhai henjilakle lamdam asigi ching amasung tamda khundari ba miyam asi asuki matik ware amasung miyam asi tension da leire opposition da leiriba political party taranasu akan ba khongjang sing changsin duna lakle malem da ikai firup khumaliba sigi daita PM HM amasung CM na pugadaba ne Congress social media da thadorokhiba irang manungda nupi ani bu masada fi thonganda na pubagi thawong adu akan ba maung da condemn tawwe Malemgi mamangda Manipuri khunaibo ikai firup khumaliba sigi daita ase Prime Minister Union Home Minister amasung Chief Minister na pugadabani haina MPCC Manipur Pradesh Congress Committee ge Vice President L Tilotama Devi na phongdokre Congress baban da ngarang paumi singa unaba mada Tilotama na haike asigumba thokdok ase BJP government na matang matam sana lakhotpam thokpa thabak sing lakhotpa ngamhodaba complaint ama lakpada matam sana action lakhot ogdabadagi thokpa nei government na matam sana asigumba pamdaba thokdoksing matam sana laksin bang amogdaba duna ngasi de Manipuri khunai asi malemgi mimangda ikai phirup khumalle masi pumna magasigi daita asi laibak asigi Prime Minister Union Home Minister amasung State ki Chief Minister na lawgadaba nei mahakna hai asigumba nungaitaba thokdok asi matungda amuga na thoktaba oisano kanglup amata na lan changsinba matamda nupi angangda ot nairaga akan basaklaga lan ngamgani haibagi wakhal khanbigano nupi gi ikai khumnaba mangalaga lan ngamgadaba natte nupi da crime sathariba sida Congress na kari tawgani haibasu makhata na khanaraga ne mahakna hai victim oi horibe marup sing adugi khulge sipna nongpok sengwai police station da me taragani panda case register ama tawrabasu ngasi phawba tadana leiramkhe numit humbudrani henjin khraba matam ngarang khaktamak taraglibasi karamba mawongno haibasi government ta hangle nupi gi mathakta satharakpa crime aside hiram amata da compromise tawba yaroi thogdoktogi culprit sing adu phangpham thokpa sairak pigadabani haikhe Modi na khangogdana wanganglaklibasi karamba ronba agenda leibage sini me ahumdagi horaga khulai paiba kuki singna mara leijadraba maitegi miyoi kaya nongmaina kaptuna hatpa yummai thaba made lanthum kaya mangan tagan bagi thawong sing leptana chatharakpa thani helaba phauba Prime Minister Narendra Modi na wafam amata phongdoktana laklaga ngarang khak viral oirakhiba video amaga mari leinana khangogdana wanganglakiba du laingak asigi karamba ronba agenda leibadagi no haina Manipur Women's Federation Wing gi President Sini Khundongbamna phongdorokle wangkhai ningthem pukri mapanda leiba Fox ki office ta Manipur Women Federation na pangthokiba pawgi mifamda Sini na wangangla duna makhata na hai thani henna kuki sing na mi hatpagi thabak lepa leitana sathari adubo kuki gi list asidagi na thairaga maitai bu phattabaromda pusinaba Narendra Modi na wanganglakiba se laibak thivane nupi ani bu mafi yauduna chalankhibagi video ama viral oirakhiba duga mari leinana Prime Minister Modi na maitai singbu malem miyamge mamangda lana uhana bohonaragliba se manungi karamba aronba agenda leibage haina miyamna hangnari haikhe PM ge thawong nakal namatagi oiba thawong ne Manipur da thokliba irang tha ahumlom surakadoroba phawbada Prime Minister Narendra Modi na wafam amata phongdoktana laikhraba matung ngarang dagi haukraba ningtham mifam ge mangoinana nakal namatagi oiba midyengda wafam sing phongdorokhiba du laibak thivani haina langsai thona ge maike dagi phongdorokle lan thoklabadi pamdaba thokdok thorakpa tabane chahi asigi me thadagi haurakhiba violence ki oiba thokdokna maram oiraga Manipur gi khungang kaya maina tumna chakre mamal yamlaba government ki office kaya tumkhre amaromda tabada nungaitaba thokdok kaya thokre adubu masida ikoina ningsinggadabade lan thoklabade emotional oibadagi aranba tawroidaba thaba kaya tawrokpa yai haibasene masida ikoina community amabu hekta lan uhana bohnabade achumba khongthang natte haina Council for Youth Welfare na thadorokpa cherol amada haire PM gi wafam Manipur gi irang na thaina bohnabane ngarang dagi haukiba parliament ki nongjumi pham gi mangoinana India gi Prime Minister Narendra Modi na miyamda thamkibo wafam sing adu numit humbudraga tare ni chumna satharagliba irang asibu na thaina ba made nakal nama khaktagi yenglaga thamkibo wafam ni haina Federal Student Organization Kanglaifak Feso ki maike dagi phongdorokle tongan balup kaya na condemn tawkhre khongjang changsin khre haukiba me mari da miyam gi mob amana nupi ani fi thongdana chalanba
मोलेस्ट तौबा अमसुंग गैंग रेप तौखी हाइना मराल सिरिबा थौदोकपु तोंगान तोंगान बलुपसिंगना कंडेम तौख्रे चेनबा मराल लैबसिंग अहक पचैराक पीगदबने बीजेपी नुपीदा चथबा यामना थमोई सोकनिंगाई ओइबा वीडियो अमा वायरल चललिबा थौदोक अदु बीजेपी ना कंडेम तौवे थौदोक अदु चेनबा मराल लैबसिंग गवर्नमेंट अहक पचैराक पीगदबने हाइना लैंगाक पाइरिबा पार्टी असगी प्रेसिडेंट ए सरदा देवी ना फोंदोखरे